Ming tabir bakuting makpu promena ikong nona khuramjari. Iman ngasigi wahang ngasidi kamendagi loko chabu wahang ni kamenda sumna ibirami. Iman bu ahan ba maktada punemjari. Aigi ming priyo moirangsa sahi nifu manga kanto sabal dagi. Kumsi gidi haukre adubu khangja ningtuna hangjabani. Wahang di Eben Emoinu gi ira thauni pangthokadaba matam asi karamba mangangi natraga khumangi matamdara pangthokadaba se pangthokadra haibasini Aikoina lai khurumbagi matam si pai punang alingaidagi chanarapase tutup ahum haidana matam ahum pi tutup ahum hari se matam ahum hari ni haibadi ayuk yenda angan basina mangang tutup aduga numina kokton lomakpa mina laikha da taba matam asina luangi matam ni asibu luang tutup kawi numina sana thangtup maikai pangkhiba mina sangdorakpa matam numina tension khiba matang aswai se yachangakpa matam numidang wairam kawi masina khuman tutup kawi aduna hariba Emoinu imagi wafam ta nattana lai khudingmak akoina ningjariba lachariba lai punamakshi numiyungma matamda latpa yai ayuk yanda angan bada latpa yai yachangakpa khuman matamda latpa yai tutup ahum se lai ninggadaba lai khuramgadaba matamni haina tamjagi